ngarang pangthokpa khongjomde ngasi si loiramdri ngarang di chatpa nangongdre du ngasi si thaba ama lakpane aigi family ga loina angang singa do ngasi si am laknaram he tare khongjomde si masi yamna historical oiba mafam khoi pongna Rajavasigi 1891 da lan sokna khiba mafam ko ahanwa Anglo-Manipur War sokna khiba mafam do ado ngasi si yam lakna bhai tare khongjom desi aduna ai ngarang budi yam ngarang na budi helamgani do adi ngasi si kanam leramrodra khalubune khongjom de mafam si koi angang sing loina kaagre mathakda ai makha da yang hanjarake mi yam lae hujiki to gari yam khami si ngasi so ayamana ngarang laudaba singdung ngasi loin lakpane hetare angai gi isa madi naw ni pagi sa sing egi family sing person thabam chalobdi ngak changak pane khoi do sei kuding gi video buna ingarang siam asin mathabam nei bidagi yaw buna kidre adung ngasi sehi sigi wana ngasi sum yaw haina tame koi short onagi thangsa prithvi gi kwaidagi sangma thangsa ne sinai si stesu am phajaba mafam sim ai unjar ke tobune sigi mathakdagi leriba view se am phajabane kotu yam laknarame mathakta gesu hangi sigi mafam se ai unjar ke ngarang budi mi yam yam ngasi su sumaina yamna laamgani thajarodabani Then on the palere, the family of Hillere. Stay go eggy what there, Sani Palere. Anim the guy from the Song Tagini Gomo. No, the buggy, Sani Palere. Sinai seeing Salere. So I hide though.
ꯑꯁꯣꯝ ꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯤ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯑꯝꯇ ꯎꯍꯟꯖꯔꯛꯀꯦ ꯁꯤ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯤ ꯌꯥꯝ ꯅꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯁꯤꯄ꯭ꯔꯤꯌꯥꯅ ꯉꯔꯥꯡꯁꯤ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯃꯌꯥꯝꯅ ꯍꯨꯟꯗꯣꯛꯑꯝꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡꯁꯤ ꯃꯥꯅ ꯈꯨꯟꯒꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯎꯖꯈꯤ ꯍꯥꯏꯕꯕꯨ ꯉꯁꯤ ꯑꯃꯨꯛ ꯑꯩ ꯂꯥꯛꯆꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯣꯇꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯀꯤ ꯃꯀꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯇꯤꯚꯤꯁ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯂꯨꯁꯤꯄ꯭ꯔꯤꯌꯥꯅ ꯂꯥꯛꯑꯒꯗꯤ ꯐꯅꯌꯥꯝ ꯈꯨꯟꯗꯣꯛꯈꯤꯕꯅꯤ ꯂꯣꯏꯅ ꯈꯨꯜꯂꯝꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯜꯂꯝꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯌꯥꯝ ꯆꯈꯥꯏꯅꯔꯤꯕ꯭ꯔꯥ ꯃꯁꯤ ꯃꯌꯥꯝ ꯈꯤꯇꯪ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯤ ꯃꯌꯥꯝꯅ ꯈꯤꯇꯪ ꯑꯁꯤꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯈꯤꯇꯪ ꯂꯩꯃꯤꯟꯅꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯥ ꯂꯩꯔꯦ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯒ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒ ꯁꯤ ꯌꯦꯡꯉꯣ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯉꯔꯥꯡ ꯈꯨꯟꯗꯣꯛꯑꯝꯕꯅꯦ ꯂꯨꯁꯤꯄ꯭ꯔꯤꯌꯥꯅ ꯑꯗꯣ ꯉꯁꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩ ꯈꯨꯟꯕꯗꯤ ꯌꯥꯕꯅꯦ ꯑꯗꯣ ꯑꯩꯅ ꯈꯨꯜꯂꯨꯔꯒ ꯑꯃꯨꯛ ꯆꯠꯈꯥꯏꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯈꯨꯜꯂꯒ ꯁꯤ ꯐꯤꯕꯝ ꯂꯩꯔꯝꯕꯅꯤꯅ ꯁꯣꯝꯗ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯂꯩꯔꯦ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜ ꯄ꯭ꯔꯁꯤꯗꯦꯟꯅ 2016ꯗ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯔꯝꯕ ꯁꯤꯒꯤ ꯃꯣꯅꯨꯃꯦꯟꯠꯁꯤ ꯊꯥꯡꯁꯥꯡꯁꯤꯅꯤꯀꯣ ꯁꯤꯅꯤ ꯏꯅꯣꯒ꯭ꯔꯦꯠ ꯇꯧꯔꯝꯃꯤꯁꯤ ꯄ꯭ꯔꯁꯤꯗꯦꯟ ꯄ꯭ꯔꯅꯥꯕ ꯃꯨꯈꯔꯖꯤꯅ ꯃꯥꯒꯤ ꯃꯇꯝꯗ 2016ꯗ ꯆꯍꯤ 3 ꯑꯣꯜꯃꯣꯁ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ
ꯍꯥ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯖꯕ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯇꯥꯛꯄꯗꯧꯕ जाते